ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯄꯨꯟꯁꯤ ꯅꯪ ꯌꯥꯝ ꯎꯁꯤꯠꯈꯤꯗꯗꯥꯏꯅꯦ ꯍꯥ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯄꯨꯅꯤ ꯃꯐꯝꯗ ꯄꯨꯒꯅꯤ ꯄꯨꯊꯤ ꯒꯥꯔꯤꯗꯣ ꯀꯟꯊꯧ ꯊꯥꯗꯣꯛꯑꯣ ꯀꯥꯏꯗꯅꯣ ꯑꯩ ꯄꯨꯔꯤꯁꯤꯕꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤ ꯀꯟꯅ ꯊꯧꯔꯣ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯄꯣꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇ꯭ꯔꯤꯗꯣ ꯋꯥꯔꯛꯄꯤꯅꯕ ꯉꯁꯤꯃꯛ ꯅꯌꯨꯝꯒꯤ ꯃꯤ ꯂꯣꯏ ꯀꯧꯒꯅꯤ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗ ꯃꯐꯝꯁꯤꯗ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏ ꯌꯧꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯄꯨꯂꯤꯁꯁꯨ ꯀꯧꯒꯅꯤ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯡꯅꯔꯛꯄ ꯄꯨꯝꯕ ꯑꯩꯅ ꯂꯥꯏꯅ ꯂꯧꯗꯦ ꯀꯩꯒꯤꯅꯣ ꯑꯩ ꯈꯨꯗꯥꯡ ꯄꯥꯏꯁꯦ ꯊꯥꯗꯣꯛ ꯀꯗꯥꯏꯗꯅꯣ ꯑꯩ ꯄꯨꯔꯤꯁꯦ ꯊꯥꯗꯣꯛ ꯊꯥꯗꯣꯛ ꯅꯪ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯀꯥꯁꯤꯗꯅꯦ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎ ꯄꯤꯊꯛꯇꯅ ꯊꯝꯒꯅꯤ ꯊꯣꯡ ꯍꯥꯡꯉꯣ ꯊꯣꯡ ꯍꯥꯡꯉꯣ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣ ꯑꯩ ꯋꯣꯛꯂꯦ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯧꯒꯠꯂꯝꯃꯒꯦ ꯑꯩꯁꯦ ꯑꯉꯥꯡ ꯅꯧꯕꯨꯔꯕꯤꯅꯦ ꯀꯩꯒꯤꯅꯣ ꯗꯥꯊꯣꯏꯅ ꯑꯁ ꯌꯥꯝ ꯊꯧꯁꯥꯗ꯭ꯔꯤꯁꯦ ꯍꯧꯖꯤꯛꯄꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯂꯩꯈꯣ ꯍꯥꯏꯕ꯭ꯔꯣ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯑꯃꯗꯤ ꯏꯆꯦ ꯑꯕꯣꯛꯄꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯍꯟꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯄꯨꯡꯁꯦ ꯊꯦꯡꯉꯦ ꯄꯣꯊꯥꯔꯨꯔꯣ ꯉꯁꯤꯗꯤ ꯑꯩꯕꯨ ꯊꯦꯡꯉꯦ ꯆꯪꯉꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯀꯩꯒꯤꯅꯣ ꯊꯦꯡꯕꯒꯤꯅꯦ ꯍꯪꯆꯤꯠꯇꯒꯤ ꯁ꯭ꯇꯗꯤ ꯃꯈꯥꯒꯤꯗꯃꯛ ꯗꯦꯜꯂꯤꯗ ꯑꯃꯨꯛ ꯆꯪꯅꯕ ꯇꯥꯃꯣꯅ ꯍꯥꯏꯔꯦ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯐꯤꯕꯝꯁꯤꯒ ꯂꯩꯍꯧꯕꯗꯤ ꯌꯥꯔꯣꯏ ꯑꯩ ꯑꯊꯨꯕꯗ ꯅꯪꯒ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ ꯑꯁ ꯂꯩꯅꯥ ꯑꯉꯥꯡꯗꯣ ꯄꯣꯡꯉꯥꯡꯕ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯗꯥꯊꯣꯏ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯉꯥꯡꯁꯦ ꯏꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯏꯆꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯉꯥꯡꯁꯤꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕ ꯄꯥꯝꯃꯤ ꯐꯤꯕꯝꯁꯦ ꯏꯕꯥꯅꯤꯅ ꯑꯣꯏꯍꯜꯂꯒ ꯃꯔꯥ ꯂꯩꯇꯕ ꯑꯉꯥꯡꯁꯤꯗ ꯇꯥꯏꯅꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯥꯡꯍꯟꯈ꯭ꯔꯁꯦ ꯃꯗꯨ ꯍꯥꯏꯅꯕ꯭ꯔꯥ ꯅꯪꯅ ꯐꯤꯕꯝꯁꯦ ꯑꯣꯏꯍꯜꯂꯤꯕ ꯈꯨꯅꯨꯡ ꯆꯨꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯣꯏꯕꯤꯔꯝꯃꯤꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯦ ꯈꯪꯉꯕ꯭ꯔꯥ ꯑꯗꯨꯒ ꯑꯉꯥꯡꯗꯨꯗꯤ ꯅꯪ ꯊꯣꯛꯇꯧ ꯄꯣꯛꯀꯦꯔ ꯄꯣꯏꯔꯥ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯆꯦꯟꯅꯔꯛꯄ ꯌꯥꯔꯣꯏ ꯀꯧꯔꯛꯄꯁꯨ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇ ꯌꯥꯗꯦ ꯍꯥꯏꯔꯕ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯁꯨ ꯅꯪꯕꯨ ꯍꯥꯠꯄꯅꯦ ꯑꯩꯅ ꯂꯥꯛꯀꯗꯣꯏꯁꯤ ꯊꯣꯏ ꯊꯣꯏ ꯊꯣꯡ ꯍꯥꯡꯉꯨꯅꯦ ꯅꯪꯕꯣ ꯕꯨꯡꯉꯣ ꯊꯣꯡ ꯍꯥꯡꯗꯦꯅꯦ ꯃꯁꯦ
ꯊꯣꯏ ꯍꯥꯏ ꯊꯣꯏ ꯊꯣꯏ ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ ꯍꯥꯏ 네네. ꯉꯥꯏꯈꯣ ꯗꯣꯛꯇꯔ ꯄꯨꯅꯕ ꯇꯧ. 이신제 그때 키키겠지 토이 와칼 따라보는 거 세세세 싹시 싸우시 아두가네 로이라가 마반다 토로 타바얌 라이고 하이 ngaiko 사콤다가 쌍기노 이루술루다나 사콤다가 쌍게 떠이도 까이기노 까이노네 마통 마랑 강다비시디 똑같자이네 짤로 아마 반다 페이으로 짤로 토이기 마마가 마나오는 비가니 라이키드레 ꯀꯩꯗꯧꯕꯗ ꯂꯩꯈꯤꯗꯕꯅꯣꯕꯣ? 누파 마사 시기 와리제 도시다 아보 닝싱닝드레 시기 자이나시나 강방암다들라 이슈 토이비도 임판다 sat키버네 마하파오피에도 약득다이 아이기 수아빵비세 강우탁다 마분 실롱 키버네 पाइबा कक्ति पाइबा हमको हैरगा मी खुदांगा से पायर चिंबा सारदना याम नेमबागा सारदना lamtati manaw paga chap manarangani 줄리아 네네 난 타박 자도라보 ngai hawali nene nene di kai chatluino 호 khoisana thoido luhongdori adugi mangon kanaba ahan khara unarubani oh ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯟꯒ ꯂꯩꯖꯗꯕꯅꯤꯅ ꯂꯨꯍꯣꯡꯉꯗꯤꯅꯦ ꯅꯣꯏ ꯃꯌꯥꯝ ꯍꯧ ꯇꯧꯒꯗꯕꯅꯤꯀꯣ hoi nene ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕ ꯅꯠꯇꯦ ꯑꯩꯁꯨ ꯅꯨꯄꯤꯅꯤ ꯅꯪꯅ ꯐꯥꯎꯔꯤꯕꯗꯣ ꯅꯦꯅꯦꯁꯨ ꯂꯣꯏꯅ ꯈꯪ ꯑꯩꯒꯤꯁꯨ ꯅꯪꯒꯨꯝꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯐꯠꯇ ꯁꯥꯍꯤꯡ ꯆꯥꯕ ꯈꯔꯅ 이자기 분시 로이선비기 ngasi 바오바도 마두기 짜이나도 네네나 강도를 낳기보니 미호이베기 분시부 미농시 아무따 수야우드나 센자오 파이바 싱시나 통민바다 떠오리세 아이네 힝링아이데디 도미나 각레이로 이슈 토이비 따바다 또 종로바 턱독세 아이코이기 이몽시다 파우톡라바 하이익나 까나 이몽다노 톡도이세 이몽기 타바 인칸 떠보부 하이가드라네 마삼 마나도네 셋리바 비주얼도네 아이디네 와이 셋바 파우 하이람가니 타자데 모이세 하우시간기 하이나비 누비도 소이드는 오이람가니 ꯑꯗꯣꯅꯤꯅꯦ ꯌꯨꯝꯁꯤꯗꯅꯦ ꯃꯥ ꯃꯤꯅꯥꯏ ꯑꯣꯏꯅ ꯆꯠꯅꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄꯗ ꯀꯥꯏ ꯆꯠꯅꯗꯣꯏꯅꯣ? ꯉꯝꯅꯕ ꯃꯥꯏ ꯇꯧꯖꯁꯅꯤ. ꯖꯨꯂꯤ ꯅꯪ ꯍꯌꯦꯡꯃꯛ ꯔꯦꯟꯠ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ ꯅꯪꯗ ꯅꯠꯇꯦ ꯔꯦꯟꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯍꯌꯦꯡ ꯂꯣꯏꯅ ꯆꯠꯍꯟꯒꯗꯕꯅꯤ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕ ꯑꯩ